Senabasing punipan Yamanunda Fadrabadi, Kongjang Sangsilagani Kotu, National Highway 2 da, Zatokasin Tauba Tinglak Payai, Lamakal na Salamba Kuki ani, Pulis na imong manungda sinakre. Kuki Milton Singa Su Sana Handaba Amade, IDP Sing, Mayumda Hanzin Hanaba, Lengakta Taksin Bahaina Miyam Gimipam Amawarem Nakre. Russia gi drone attack ta awang thangba Ukraine gi passenger train anida miyoi kya sokhan kre. Kaisum sangdagi bandi ani chelure ama fagat kre. Sahi ani lebru rabama tung Surasampurda amukhana postal service hokdokre. Sahi taramapan khakta ngari bi leisabi sibadagi Tesla company da case tokre. Khulakkiba bomb pokhaibada mari sokre. Trump ki photo yawba seljek chanaragani.